Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Mukhyamantri Nongthombam Biren na hairi Rajyasigi apunbagi saktam amadi sarkar asida singnarakpa khudingmak thengnanaba sarkarna chap chana lepli. Manipurda petrol pump sing hayingdagi mahusagum thong hanglagani. ISRO na ngasi numidang wairam sari Harikottada laiba Satish Dhawan Space Center dagi INSAT 3DS Meteorological Satellite ZSLB mai pangna thagat kre. Khongjang sangsiliba lomi luchingba singa sarkar ga hayeng nauna amuk wari sanaragani amasung Khelo India University Games Astalakshmi ngasidagi Assam gi Guwahati da hokre. Mukhyamantri Nongthombam Biren na hairi Rajyasigi apunmagi saktam amadi sarkar asida singnarakpa khudingmak thengnanaba sarkarna chap chana lepli. Ngasi Mukhyamantri gi Secretariat ta pangthokiba paugi mifam amada Sri Biren hai Rajyasta thokliba irang asina maram oiduna Manipur gi apunmagi saktamda singnarakpa khudingmak sarkarna chap chana thengnagani. Mahakna hai Churachandpur jilada sarkar gi lanthum amadi building sing mang tanbagi thawong adubu akan mamungda yaningde. Masigi mathakta sarkar gi makuk thongbo official SP amabu ITLF haiba loop amana akaknaba matam piduna jila adudagi chatkinaba khangankiba amadi mahaki mayokta wafum kaya phongdokkiba adu yaningde. Rajya sarkarna SP adugi punsibu singnaduna thagatkiba social media gi post amagi matangda FIR lokhatuna mara laiba miyo adu phagatnabu honari. Mukhyamantri na hai Rajyasta thokliba irang asiga mari lenana sugunuda laiba miyamda bom kapsilakliba asigi matangda Manipur Police ki makok thongbo officer da akanba pautak piduna makhoina kablakliba bom adu karamba makhalgino haibadu forensic expert singda thijilhanaba khangankre. Masiga loinana lalofaide leiriba khulai paiba sing adu takthoknaba Manipur Police ki special commando sing thajilagane. Rajyasta santi raksa gi phibam phagathanaba honabada sarkar asina angamba thakta honari. Masiga loinana social media da aranba pau sandoktanaba miyamdasu appeal tawri. Mukhyamantri na hai law enforcing agencies singda government gi officials singda sumaina yam sathina ki helakpa torko posse koi government taraina logde aduna hujiki manglonda ki helaiba hatkani na ki helaiba bambang hogjela sigi mathakte khoi FIR ma case file tawkre adu loinana numituda DC office mai thaba aduma international flag ekoina thawai degi hena luna dogjariba international flag chingthaba aduga makhada khongna netnaba tawba suguma yamna nation bu insult tawba thawong singse koi taraina logde aduna haiba ada thokriba thogdok tugi magistrate inquiry ma Churachandpur gi chu aduga singaril gi amadi MPTC gi yauna tongan ba magistrate inquiry ani tawun Padugidu Torkana Quisapsava, Ain Gubeption Logani, IPS officer Mada, Sunamagi duty to Rubugi, Hunkun Marigimanung from the Tadoka the Venedi, Saka the Venica Hanga to report and lawlessness, the Sakarna, Queen a young labor the Namoy. Mukhyamantri na hai relief camp sing de leiba muising gidamag imung amamamda lupa lising amamam punna lupa koti manga lak marputra nipan tangkak ahum thong pikre. Relief camp sing de leiba muising gidamak television amadi set top boxing su kusinakre. Lepham leitaba muising sarkar gi quarter singda lehanaba thaurang tawri. UPSC Engineering Services Preliminary Examination lisingani kunmari hayeng nomaijing nimita Imphal Center gi oina MPSC Examination Hall da pangthoklagani. UPSC gi semdoklaba guideline matungina parkhya hogadaba pungkhai ma watlingaida parkhya hall da changba thinglagani. Candidate signa matam sana laknaba amasung admit card soidana poraknaba MPSC gi cherul amana hairi. Amaromda parkhya siga mari lenana Manipur State Transport ki bus sing chengani hairi. Khwairamban Kaithel Joint Coordinating Committee na lamdamasigi thamapal helaklaba irangasi loishinnaba kendra sarkarna karigumba khongthang sing lokhalaktababu yaningdaba phongdoklagli. Manipur Press Club ta ngasi pangthokpa pawgi miphamamada committee asigi convener Laisram Me manahai Kendra madi Rajya Sarkarna ayin gi wangmada thabak tawriba miyuisingbu ayin gi oiba chapchaba sairak pigadabani. Sarkar gi mayokta thabak tawriba miyuising thigatuna maral gi matung ina sairak piyu.
Ukhrul Kendragi MLA Ram Muibhana ngasi Mission Ground Ukhrulda marumarang hunbagi kumai Hunphul Luira Festival gi ngasi nini chanba numit ki thoram sing hawdokhi numit marini sathagadaba kumai asi tangkhul singi maruiba kumai amani kumai asina lau singubagi thabak thoram singi ahuba oiri amaromda MLA Ram Muibhana Ukhrul District Headquarter Ground da Major Bob Cutting Football Tournament su hogdoki tournament asi sahi kudingi Assam Rifles na Major Bob Cutting bu ikai khumraba utpu oina pangthokpani Major Bob na Arunachal Pradesh ki Tawang bu Inglising machamapan yankhaida China gi makutagi kalam khibani tabiriba pawasi Akaswani Imphal dagini Manipur da petrol pump sing hayengdagi mhausagum thong hanglagani ngasi Imphal da Manipur Dealers of Petrol Pump gi apunba mifam amana petrol pump sing thong hangbagi warep asi laukhibani pressure group sing na hauziki oina sale gi demand tawbidana basu appeal tawrakli miyamna thau gi awaba mayok nirba asida nungaitaba pui CSO sing na petrol pump sing hangnaba appeal su tawrakhi ngarang dagi numithumni petrol pump sing thong lunggani haina Manipur Dealers of Petrol Pump sing na warep laukhibani numithumni chupna chatharakpa World Anthropology Post Congress International Seminar ngasi lushinkre seminar asigi nunggeba waroldi Anthropology in Practice Health Culture and Security habasini Manipur University da pangthokiba thoram asi rajya sigi tongan ba Anthropology gi department amasung university signa punna senbani Pradhan Mantri Krishi Sinchai Yojana gi makhada Kakching Makha Lauda Kakching Kendra gi MLA Mayanglamam Rameshwarna Lomi Singda ngasi water pump sing yenthokre water pump sing asi makha tana Lomi Singda phangangani hari YK College Wangjingda Degradation of Education Economic Culture during present crisis in Manipur and remedial measure haibasida khanarenya thawrama ngasi pangthokre college asigi internal quality assurance cell na sinba thawram asida akhang ai kayana wa ngangki National Cooperative Union of India Naideligi Makhada NCUI Cooperative Education Field Project Thobal na shinduna nomugi oiba embroidery and fabric painting courses ama ngasi Thobal jilagi Wangjing Hodamba maning lekaida pangthokre training program asida hiramasiga marilenaba miyosingna wa ngangki kunma thoishuba North East Prague Cine Award lisingani kunmarida Manipuri Film Thambalna Best Film Award fangle Prague News Guwahati na sinduna Jorata pangthokiba mana yenthokpagi thoram aduda awang nongpoki oina film kuntrataru khangatpada Thambalna Best Film Award phanglakpani avi kuntrak pamna best sector gi mana phangle film asigi aiba bisesor filmni film asigi director na Tamu Sarmani GP Women College lingkhat kibagi yangkai mapan chuba kumon thoram amasung lisingani kulumdoi gi parkhyada makhong mathang tarakarba college asigi mahiroi singdasu mana mathum yenthoki college asida pangthokiba thoram aduda mahiroi amadi oja sing amasung saknairaba miyoi kya saruk yakhe like minded group LMG na KK Wahingbamna Yendrembam Godador Ningsing Mana lisingani kulumdoi phanglakpada opugi thoram ama ngasi kaisampata leiba ima bangket holda pangthokre mana asi Sahitya Seva Committee Kakching na pibani Ukhrul gi SDO oiramba Dr. Thingnam Kisan Y Token amasung A Rajan Singh Laikidabagi Taramanga Suba Kumon Thorom ngasi Imphal da pangthokre mapari ningsing ko lup manil na sinduna Imphal gi chairap kot panakta pangthokpa thorom aduda saruk yakiba miyosingna Laikhidraba ahum asigi maphamda laishu katuna ikai khumnaba utki thorom asida wangang kiba miyosingna rajya sida hojik oiriba luraba tanja asida amat oina punsinaduna thengna minana tangai phade haina phongdokhi Taramari Shuba Sahit Manoranjan Singh Memorial State Level Open Football Tournament ngasi ki sanakiba matching da YSWA na SSU bu penalty da panjil mari ahum da thoikre DM round na ESU bu panjil ahum amada thoiki Akaswani Imphal dagi pau tabiri ISRO na ngasi numidang weram Siri Harikota da laiba Satish Dhawan Space Center dagi INSAT 3DS Meteorological Satellite GSLV mai pang na thagat kre Space Agency asina Naughty Boy harga khangnaba rocket seasonary satellite asina hena chumba weather forecast season khomjinduna miyamda khanganaba amasung mahusana thongadaba kudong thibasing mangjongna khangamba ngamgani rocket asigi tarataruk suba mission ni aduga laibaga sida sajaba cryogenic engine seasonaba tararak suba flight ni INSAT 3DS satellite asi Geo stationary orbit thamba third generation meteorological satellite ki makhataba mission ni
Khongjang Sangsilliba Lomi Luchingbasinga Sarkarga Hayeng Nauna Amuk Wari Sanaragani Paumisingda Wangangbada Information amasung Broadcasting Mantri Anurag Singh Thakur na hai Hauzik Phawbada Wari Sanagibasing adu Yamna Kanagadaba Mongda Sangsilli Khongjang Sangsilliba Lomi Luchingbasinga Kendra Sarkarga Ahum Suba Tangka ki oina Wari Sanabadu Ngarang Nongalamdaida Lushinki Saurakna Pung Mangarom Wari Sanaki Harda Mipal Tangdanaba Haukibasai Taruk Asida Kendra Sarkarna Hargi Plan Taruk Linkat Kre Akasbani News ga Akanana Unab Amada Chemicals and Fertilize Mantraloigi Department of Fertilize ki Additional Secretary Anita Mesa Ramnahai Unit Sing Asina Sahida Urea Metric Ton Lak Taranitoy Puthokli Amasung Anova Production Unit Amasu Hangdoknaba Khanari Khelo India University Games Astalakshmi ngasidagi Assam gi Guwahati da hokre sana khonabagi chawr kumai asida University chani henbana saruk yari official oina hokdokpagi thoramdi tha sigi 18 da Guwahati da pangthokani maduda Pradhan Mantri Narendra Modi virtual oina saruk yagani apunba masana kungi manungda masana 13 Guwahati da pangthokani lemhauri ba masana marina awang nungpoki atai rajya sing da pangthokani games asi numit 13 chupna Sahar Tarit ki mafam 19 da pangthokani masana kun asida sanaroi lising mari samnga rom saruk yagani Khelo India University Games disingani kulumdoi Astalakshmi February 18 da lushingani National Commission for Scheduled Caste NCFC na Nongchup Bengal da Rashtrapati Sasan thambinaba Rashtrapati Draupadi Murmu da aiba charol pisingre commission asina hai Trinamool Congress Sagot Pamyuishingna Sandes Khali da Nupisingda Myot Minai Chathababu Yaningnaba Phongdoktuna Rajya Duda Rashtrapati Sasan Thamnaba Cherol Pisingkhibani Commission Asigi Chairman in charge Arun Haldarna Paumishingda Hai Article Chahum Kuntra Nipani Makhada Sedulka Singbu Ngakpi Senbibagi Damak Rashtrapati da Rajya Duda Rashtrapati Sasan Dabi Tawkhibani Trinamool Congress ki Luchingba Sahajahan Sheikh amasung Mahakpu Sagot Pamyuishingna Sandes Khali da Nupisingda Minai Sathakibani Jammu Kashmir da Bharat ki railways na Banihal Khari Sumbar Sangaldan railways service tha sigi kundagi hauragani kilometer 94 hena sangba rail lambi asi Udhampur Srinagar Baramula samnagadabani Akasbani Paumina hai Pradhan Mantri Narendra Modi na railway section asi virtual oina hogdoklaba yai project asi Himalayan railway project ki yamna maruiba project amani Masina miyamda satok sasinda sel changba hantahanba amasung nungaina mafam amadagi mafam amada satok sasinda hena kudong chahalagani project asi lupa koti lising 15 hena changna paikhatbani Maharashtra gi Navi Mumbai da ngasi ayuk chemical gi factory ama maina chakre police ki pauna hai Sujan Chemo Plus da sakhiba mayadu sandoraktuna thengnabada leiba food coloring company amadasu mayaduna waiki Mai sakpa duda asokapan amadi misiminagi paudi leite. Med Department na haidi nongsup thangba Himalaya lamdamda nong amasung un ngasidagi taraba yai masiga samnaba awang nongchup Bharatasu lagliba ningthokaba numitagi thasigi kunithoi phawba manaba phibam asi mayuknaraba yari. Jammu Kashmir, Ladakh, Gilgit, Baltistan, Muzaffarabad amasung Himachal Pradesh da hayengdagi Leipakupa numit phawba akanba nung amasung len taraba yai hairi aroibada maruiba pau amukhana Mukhyamantri Nongthombam Biren na hairi rajya sigi apunbagi saktam amadi sarkar asta singnarakpa khudingmak thengnanaba sarkarna chapchana lepli Manipurda petrol pump sing hayengdagi mahusagum thong hanglagani ISRO na ngasi numidang wairam Sriharikota da leiba Satish Dhawan Space Center dagi INSA 3DS Meteorological Satellite GSLV mai pangna thagat kre Khongjang Sangsilliba Lomi Luchingbasinga sarkar ga hayeng nauna amuk wari sanaragani amasung Khelo India University Games Astalakshmi ngasidagi Assam gi Guwahati da hokre pauloi jare